Manipuri movie story na mayambu taramna oksuri. Ngasi miyam gidamakta pudun raksari movie asigi maming Puspa The Rule. Film asigi ahanba sinoyna hitangfam amada container kya ama pusalakpa aikhoina uri. Container sing adu loading machine amana mathang longkhanarpa matamda container amadi makhara taraktuna kaiki. Mafam adu thabak sudun lerama Japanese masa kya aduna kairba container adu da ungang kya ama yoramba adu urami. Makhoi gimraktagi mioy mana asumna haraki. Asuk yang kraba ungang sing asi ipaw amata piraktana mafam asida kanana tharakpano post phone tawko. Asumna pantha wata udana makhoi gi maraktagi mioy amana makhoi gi post phone tawduna paw pumba tamki. Makhoi gi boss adu mafam adu da yamna thuna laklami amadi asumna makhata na hairaki. Container si mafam asida kanana tharakpano amasung shipping company adugi matangna kumna thijalu haina mahaki khongburoi singda yathang pirami. Adubu container asida iriba Puspa haibu wahai asi matam mukha onthoknabana maram oiraga makhoi gi midyengdadi bajava haina oina uki. Loina na makhoi gi sinmi amana ungang adugi marakta India masamanba ahingba miyoi amasu yauri haina makhoi gi boss ta pau pirami. Makhoi gi boss adu ngakpa loina na asumna haraki. Numit ni funi 20 sumna container asigi manungda sak sing amata yaudana leramlibi nufa adu kanano. Masidagi ni mahaki khongloi mafam aduda sanglaktuna yaurlibi nufa adu mathakta yankatki. Amasung makhoi gi boss asina yankalibi nufa asida nahak kanano amadi processing asi kanana tharakpuna haina hanglami. Adubu paw phonaba ngamdabdagi mahaki khongloisingda mafam aduda leiba Indian masa ama pusalu haina yathang pirami. Khongloi thuna South Indian masa ama mafam aduda sanglaki. Amasung Japan masa asina mangonda asumna hairaki. Mahak asi Indian masa male amasung mahaki maming kari kawi amadi processing asi kanana kanagidamda tharakpuna haibadu nahana monda hangadabani haina yathang pirami. South Indian masa asina wahang asi hangba loibaga Yanduna lerib nufaadu thori adu khara nanthorappadagi nufaaduna leimai khara nantarap matamda mangondagi paisa maset ama taraki. Sinmiduna sel maset adu khunduna yenglaba matung Puspa haina lauraki. Masidagi ni makhoi gi boss aduna kusuklasing thorang to mani mahakpu lotion khro haina yathang piraki. Madudagi Puspa na mahanu prolib singjang aduna puliba thori adu kaktatuna leimai da song tharaklaba matung miyoi kya phuba hawrulami. Amasung Puspa na Japanese londa asumna hairaki. Matam kuidadagi aina mangjarapa leiba asigi manglana adu ngasidi mangfauna na haramlaga miyoi kya ama futhaba hawrulami. Tanja asida South Indian masa asina Puspa da nahak matau karamna Japanese lon tamlambano haina hanglulami. Puspa na asumna kumlaki madudi numit nifuni sumna container manung adura lakpa matamda sumna gi numit kunthani da lon tamba loikre haina kumlaklami. Amasung aigi Japanese lon asi karam tawi haramlaga miyoi kya futhaba hawki. South Indian masa asina makha tarapoina nahak mafam asida kaidawba lakpano haina Puspa da hanglami. Matam adura Puspa na India dagi Japan da thakriba using adugi paisa sing adu yoroktamana maram oiraga ai sil sing adu lawbu lakpano haina makum piraklami. Nasaidagi funaba yengduna leriba makhoi gi boss asina asumna hairaki. Mahana mafam asida lakpa asina mahaki khwaidagi asoibani amasung mahana mafam asidagi nathokiba haiba asina akhoi gi khwaidagi asoiba oigani hairamlaga baseball ama paiduna Puspa da kantharaklami. Adubu Puspa na khud hanbagi mahutta nahana aigi sel sing adu huranuna nahaki pikauda hapsanba natra haina hanglami. Masi tabadagi Japan masa aduna Puspa da ilakpa matamda Puspa gari mamang amada tusinduna tarami. Matam asida hana mafam asida leramba South Indian masa asina Puspa gi manakta sensilaktuna Puspa da asumna hairaklami. Asuk lamna na tomda sel lawba laklaga makhoiga manaraga kari khanaribino amadi makhoiga manarabadi nahaki thawai phawa mangbe haina Puspa da hairaklami. Matam aduna Puspa na asumna pakhom piraki. Madu aigi asimba pisane silon tariki wangbada leisanu natraga leining mafam amadi hekta leisanu madubu handuna lawba haibasina aigi hebini hairambaga makhoigi boss adu tamthina putharaba matung awangba tawar amada puduna kakhatki. Amasung Japan masa adu mahana tawar adugi matona makhong faiduna yatharaga mahaki paisa adu kraide lei hayo natrabadi mahaki boss sarolani haina mangonda hairamne. Adubu Japan masa adu ni mahaki boss hangniboidingna Hiroshi haina khumlaklami. Matam aduna Puspa na asumna haraki aina nangmunda khong faiduna yanthara fawda nahana nahaki boss khatama uduna lei ai nahaki Hiroshi gi boss ni hairamlaga mahakpu futhaba hawrulami. Tanja asida Hiroshi gi khutpusing mafam asida yausilaki amadi makhoi khutpusing na Puspa da nongmai akanba attack kya sathaki. Puspa na matwai kanjanaba kanna chenjarabasu laibak thibadagi Hiroshi na kapakpa nongmai maruna panbadagi Puspa ising adugi manungda tasinki. Amasung mathangi sindana Puspa na angang oiringai matam ekoina uba fangli. Angang mayam aduna cricket sanaba adu Puspa de naitom famduna yengduna lerami. Makhoina sanariba ball adu isingda takibadagi angang sing adu Puspa gi banakta senglaktuna angang amana asumna Puspa da isingda takraba ball asi nahana sattuna khulugadabani haina hairaklami. Adubu nakaldagi angang amana mahakti iroiba haitabani haina khomlaklami.
ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯁꯤꯅ ꯄꯨꯁꯄꯥꯗ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯃꯗꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯨꯂꯦꯇꯤ ꯄꯨꯁꯄꯥꯔꯥꯖ ꯀꯧꯏ ꯑꯃꯁꯨꯡ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯨꯂꯦꯇꯤ ꯚꯦꯡꯀꯇ꯭ꯔꯃꯟ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯅ ꯄꯨꯁꯄꯥꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯐꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯚꯦꯡꯀꯇ꯭ꯔꯃꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯑꯁꯤꯅ ꯃꯌꯥꯝꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯊꯥꯖꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯁꯄꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯑꯁꯤꯅ ꯄꯨꯁꯄꯥꯗ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯕꯣꯜ ꯑꯁꯤ ꯅꯍꯥꯛꯅ ꯈꯨꯜꯂꯨꯆꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯚꯦꯡꯀꯇ꯭ꯔꯃꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯤꯡꯖꯦꯜ ꯈꯥꯔꯛꯄ ꯄꯨꯁꯄꯥꯅ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯕꯁꯨ ꯕꯣꯜ ꯑꯗꯨ ꯈꯨꯟꯒꯦ ꯍꯥꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯁꯄꯥ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯁꯄꯥ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯌꯥꯝ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯔꯤꯕꯂꯤꯅ ꯄꯨꯁꯄꯥꯗ ꯀꯩꯗꯧꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯃꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛꯇꯒꯤꯁꯨ ꯍꯦꯟꯅ ꯀꯤꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯤꯟꯃꯤꯁꯤꯡ ꯎ ꯌꯥꯟꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯁꯤꯅꯨꯗ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛ ꯎ ꯌꯥꯟꯕ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯤꯅꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯩ ꯃꯥꯜꯁꯤꯡ ꯑꯁꯤ ꯂꯣꯗ ꯇꯧꯕ ꯂꯣꯏꯕꯒ ꯌꯨꯝꯗ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯜꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯁꯄꯥꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯂꯣꯏꯅꯅ ꯄꯨꯁꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯕꯔ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯇꯉꯥꯏꯐꯗꯅ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯁꯤꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯊꯕꯛ ꯆꯠꯅꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯑꯅꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯗ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯄꯨꯁꯄꯥ ꯕ꯭ꯔꯥꯟꯒꯤ ꯃꯥꯔꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯂꯛꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯈꯥꯋꯠ ꯄꯨꯂꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯃꯗꯨꯗꯤ ꯁꯤꯈꯥꯋꯠ ꯁꯥꯔꯗꯤ ꯄꯨꯁꯄꯥꯅ ꯃꯐꯤ ꯃꯔꯣꯟ ꯊꯣꯛꯄ ꯃꯈꯩ ꯐꯨꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯔꯥꯎꯕꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯣꯏ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯅꯣꯛꯄ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯔꯤꯕꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯁꯪ ꯌꯧꯔꯛꯄꯒ ꯃꯨꯅꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯃ ꯃꯈꯣꯏꯅ ꯀꯠꯂꯝꯃꯤ꯫ ꯄꯨꯁꯄꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯌꯥꯝꯕꯁꯨ ꯍꯥꯟꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯥꯡꯖꯧꯅꯅ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯂꯛꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯃꯨꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯖꯥ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯤ ꯒꯣꯇ꯭ꯔꯁꯤꯡ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯔꯤꯕꯂꯤꯅ ꯃꯨꯅꯤ ꯑꯗꯨꯗ ꯂꯥꯏꯁꯤꯡꯒꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯤ ꯒꯣꯇ꯭ꯔꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯤ ꯒꯣꯇ꯭ꯔꯅ ꯄꯨꯝꯕ ꯏꯁꯣꯔꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯔꯤꯕꯂꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯏꯁꯣꯔꯒꯨꯝꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯄꯨꯖꯥ ꯑꯗꯨ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯖꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎ ꯌꯥꯟꯕ ꯆꯠꯈ꯭ꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟꯁꯤꯡ ꯃꯊꯪ ꯌꯦꯟꯊꯣꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯊꯪ ꯃꯃꯤꯡ ꯍꯪꯗꯨꯅ ꯄꯩꯁꯥ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯔꯟ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯈꯥꯋꯠ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯥꯋꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯃꯁꯨꯡ ꯁꯤꯈꯥꯋꯠꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯋꯥꯀꯤ ꯇꯣꯀꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯃꯥꯜꯁꯤꯡ ꯑꯗꯨ ꯁꯤꯈꯥꯋꯠꯀꯤ ꯇꯤꯝꯅ ꯂꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯤꯅꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯥꯏꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜ ꯑꯁꯤꯁꯨ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯥꯊꯩꯔꯝꯂꯒ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯦ? ꯂꯨꯍꯣꯡꯐꯝ ꯍꯣꯜ ꯑꯁꯤꯗ ꯐꯝꯃꯒ ꯂꯩꯒꯗꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯐꯝꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔ ꯅꯍꯥꯛ ꯂꯥꯎ, ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯍꯥꯛꯀ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯀꯧꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯑꯁꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ, ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯪꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯖꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯥꯊꯩꯔꯝꯂꯒ ꯄꯨꯁꯄꯥꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯄꯨꯁꯄꯥꯇꯃꯛ ꯁꯣꯜꯂꯒ ꯂꯩ,
Hauzik mahang lalaga sinu si kanbigadawribra haina makata na hanglami. Asumna mathangi sinda Puspa police station adu lakpa aikoina uba fangli. Pana police station asigi manung na changlakpa matamda manung asida leramba officer asina Puspa da nahak mafam asida kaidawba lakpano haina hanglami. Matam asida Puspa na asumna khomlaklami madudi nakoina aigi angangsing lokap asida thamlaga aina matau karamna laklodoribano haina mahana hairlami. Amasung mahana makata aduna Hauzik Srinugi luhonggadaba pung amak katama mangaire aduna ai Srinu lokthokpa lakpani haina inspector aduna mahana hairami. Makata puina Puspa na mahaki masino pa aduda nakso si lawro amadi Srinubu mafam asidagi puduna luhongfam aduna setlo haina mahana yathang pirami. Matam aduna inspector aduna Puspa daw makoi chani kunthra maki FR loina sankhre aduna nahakna mafam asidagi mi ama fawa puraga satpa yaroi maramdi madugi afafata pumba aigi ithakta loina lakadoribani haina inspector aduna Puspa da hairlami. Matang asida Puspa na mahaki masino pa aduda makoy lakminariba angangsinggi marakta Srinu kawa miyoi atay yawribra haina hanglami. Maram asina atopa Srinu kawa miyoi ani amasu mafam aduda thoklaami. Puspa na makoy anigi manungdagi sarakpa nufa aduna Srinugi mahut sinduna lokap asida lehawnaba yathang pirami. Matam asida constable asina inspector asida sumna haraki madudi lokapta leiriba nufa asina B Srinivas haibani amadi lakliba nufa asina D Srinivas haibani haina inspector aduda hairaklami. Maramas inspector asina B Srinu amadi D Srinu ani sindok sinjin tawnaba si yaba ngamloi haina hairaklami. Matam adura Puspa na inspector adura asumna hairei madudi D adura D ama hapsalagadi B ongadoribani. Maramas nahak Puspa gi damakta mayak ama fawba othok onjin tawba ngamloidra haina inspector adura hangami. Atang asina inspector asina asumna khumlaami madudi chikawa sarasi hojiti aduki matik cheksille. Loina mamangda leramba rule sing adu hojiti anoba rule ama loina sinkhre haina Puspa da inspector aduna hairaklami. Matang asida Puspa na inspector aduda nahaki thagi tolobasi kiano haina hanglami. Matam asida Puspa gi masino fo asina mahaki thagi tolobasi lising 30 ni haina makom pirami. Matang asida Puspa na inspector aduda nahana nangi nasagi lohonggi damakta lufa la mga piriba adudi karamba rule no haina inspector aduda hanglami. Amasung constable amagi manakta salaktuna Puspa na asumna makata na hairaklami. Nahakna nangi nasana fa adu asoba engineering college amada tamba fangnabagi damakta lufa lakh ama donation piriba aduna karamba rule no haina mahakta hanglami. Amasung makata po ina SI amagi manakta amuk sangduna mahakna asumna hairaklami. SI sayab na ngara nungdang cricket yengbiriba TV adu karamba TV no haina inspector aduda Puspa na hanglami. Matang asida Puspa ga lamina mahaki khonglo yamna asumna khonglami madudi mahaki yumda leiriba TV asi SP sahab ki yumda faw leite haina hairami. Matang asida Puspa na inspector aduda nahana leiriba TV adu karamba rule na leibano haina hanglami. Amasung Puspa na asawbunga loinana Tirupati pumbada chanagadaba lo asi Puspa gi lo khaktamak chanagadabani haina mahana mayamang aduda lauduna hairami. Masidagini constable Krishna na lokap ki thong adu hangduna sinubu mapanda puthorami. Amasung sinu na mapana tholakpaga sinugi hakchang na tariba saifam sing adu Puspa na loina urami. Maram asina Puspa na lokap manung adura sangduna lemhoriba sinmi sing adu mathang check torami. Bahana check tawba matamda sinmi khudimakta saifam taramba adu Puspa na urami. Maram asina Puspa na sauna asumna hairei madudi ai hojiti sinu khatana tana sinmi khudimak mafam asidagi puduna chatkani haina inspector aduna Puspa na hairami. Mathangi sinna ke sawada si police station aduda halakpa aikoina uba fangli. Mahana station adu yorpa matamdadi sumnagi constable ama khatana tana atopa miyoi kana amata leiramdre. Mahana constable adu makoi sing adu karade satkre haina hangu matamda constable adu na wari lirak poina ngasai akoina ukiba sin adu gi makha amu satharai. Puspa na asaw bagaloina na mahaki miyoi sing adu lokapta gi lokthok haina tawba matamda inspector adu na sumna hairei. Nahana miyoi sing asi mafam asidagi loina pukiba tarabadi aikoi gi thabak loina tatpa tabani haina inspector adu na Puspa da hairaami. Matang adu Puspa na station adu na leiriba police sing da asumna hairaami. Nakugi thagi tolop kiano amadi nakuina tawgadaba thabaki matam ase kyam wali haina constable sing amadi officer sing adu Puspa na hanglami. Asumna Puspa na police sing adu gi lemhoriba tolop sing adu amuktang da loina pitoktuna makoi punumak amuktang da loina resign to holami. Maram asina police sing adu station asi thadoktuna sakkibana haina lehoriba police asina case hawata tamami. Matang asina natural jina asumna hairei madudi hauji station asida lemhoriba mawusal sing nupa asi mahak tama mangaire. Maram asina mahak asi promotion PC haina case hawata hairuklami. Adubu constable adu asumna hairaki madudi mahak sum ngasai makai chi amadi resignation paper sing asi pisalam laga satki haina makoi ani bungairam libani haina hairuklami. Asumna se sing amadi so sing adu piram laga mahak su hayingdagi laklaroi hairam laga Puspa na piram sel adu pudra mayumda hanki.
Inspector aduna constable piramliba resign paper mayam adu paraduna asumna hairalami madudi koina kariguma minute 10 gi mangda laklamlagadi puspa bu koina pharamba yabani haina kesawata tamlamni kesawana asumna khumlaki kariguma koina minute 10 gi mangda laklamlagadi nahaksu puspana piriba sel adu puduna nayumna salam yabani haina inspector adu hairami mahangna adu wana hona zaduna pharuriba adu puspana karisulaitina pukhiba adu mahangna waruna asumna nathulalji da makhatana hairalami matam adu mahangna aibu thina phukhiba maram oiraga hojikti mahaki maming sitawa matamda thodok adu heng ningsanglai haina sekhawana inspector adu hairami asumna ngasai lokaptagi pukhiba sirinu puspana lohongpham da thilakpa aikoina uba fangli mathangi sinda puspa cm unaba sanna bidamata cm sabo aikoina uba fangli bahana salam da siribalina ahangba ka asidi yanaba cm ga mahaka photo amatang kaminaro haina puspada hairami puspana siribali da soidana kaplakani haibagi thajaba du piramnaga puspa cm unaba salami asumna mathangi sinda puspana cm unaba lakpa aikoina uba fangli mafam adu leramba media gi snaw singda puspada nahak mafam asida kaidobu lakpano haina hanglami matang asida puspana asumna hairei madudi Siribaligi apamagi matungina mahak CM ga photo kaminagi amadi Siribaligi maning tungan gi haina mafam master lakpani haina hairam laga makhoyani CM unaba sangki asumna lamida lakpadu puspana MLA adu da asumna hanglami madudi nahangna mafam masida lakliba si minister phamgi wanomba lakliba natra haina hanglami masida mantri asina mani aisu madugi damta lakpani haina pakhom piraklami loinana mantri asina ai handakti kesawat ki transfer gi matangda CM da soidana hairam lagi haina puspana hairlami Matamadru puspana nang madugidamata kari suwarunu nahaki mantri phangnabagidamata oina nahak kana silu haina mantri yedru puspana hairalami asumna CM na laiba kaadru makhoi edi yausalaki amadi sidapana puspabu CM na masak taklami matamadru CM na puspada yengduna asumna hairaki madudi nahana police station ama pension punna pithokiba adu mafam asi khaktana tana Delhi de sumadugi pawdu yaunarabani haina puspada tamlami nahana ikoi party asida funding torokpa atuna maruni haiduna su CM na makhatana hairalami amasung puspana mahana mayumdagi purakpa fi edu CM aduda inbiduna photo ama kap kaina sangsilubada CM aduna yamna sauna asumna hairaglami sidapana koina tawriba asi karino aikoigi party isna mahana funding tawnabagidamukta mahaka photo kaminaba haiba si kaya safaroi haina mahana hairaglami asumna hairamlaga CM aduna cameraman adudagi camera adu lauraga asai mamana kapkiba photo sing adu loina mangalami amasung mahana puspada asumna makhatana hairaglami nahana kariguma matamda nupina haiba iliba makai nahak asi kaidonuna mamangna saksinba ngamloi haina puspada hairalami wahai se tabra puspadi saubun heman khibana mapanda tholami ikan kanadana sidapasu puspagi matung inaduna mapanda tholami matamasida puspana sidapada nahaki thabagadu yarabra haina hanglami matamadura sidapana mahak mantri ama natraga amadi soidana phangnani haina puspada tamlami matang asida puspana sidapada asumna hairalami madudi aina hairiba pamliba thabag asidi adu nati matamadura sidapana kari thabagno haina halakpada puspana asumna hairai madudi kesawar ki transfer ki matangda nahak mantri ga kari su wari sananaktrabra haina hanglami matang asida sidapana madudi nang nenguna hanglurunu haibana idi CM na madu yuwado hawdolomdra haina hairalami amasung mahangna makatana asumna hairaki madudi hojik sikhawat pa transfer tawna wanomada kari su kanaba leiraroi maramasina mahaka yasidana bhona si maduna aikoi ki karbarda hena mai pakpa oiga tawribani haina puspada hairami wafam asi tabada puspa aduki matik warorami matang asida sidapana puspada nahak CM ga photo kaminaba yadaba aduki damakta sauribra haina hanglami matamasida puspana asumna pakhom piraklami mahangna CM oirubana maram oiraga smuggler amaga mahaka photo kaminaba adu mahaki tungda khudong sadaba kya mayongnarakani khanbadagi mahangna photo adu kaminasi haiba yaraktaba oiramba yai haina puspana sidapada hairami amasung puspana sidapada asumna makha taraklami kariguma nahangna CM oirabadi nahak ayaka photo kaminaba ngamgadra haina sidapada hanglami matang asida sidapana asumna hairaki ayang CM oirabadi nahaka photo kaminaba kari ngamloi doribano maramasina ayak haka photo kaminaba ngamgani haina puspada sidapana hairami masidagini puspana sidapada nahak CM oiro haina hairaklami puspagi wahai ru tabra sidapadi nakpuga loina nahakna hairibadu karino haina hanglami puspana amukasu nahak CM oiba pamdabra nahak CM oiro haina sidapada hairaklami amasung puspana makatana asumna hairaki puspana nahaki damakta leplingaida nahana karigi ministry pistri gi question chenga doribano maramasina nahak khara sawba ama tanasi nahak CM oidaba yade haina sidapada hairami matang sidapana puspada asumna khumlaklami madu aina so hana khalamlibani tawbatabu CM oinabu honaba haibasi tarai tarai ba thabakti nati maramasina masi oinabu honabada sel asuki matik changa doribani haina puspada sidapana hairami wafam sitabra puspana sidapada nufa kya sanga dabado haina hanglami
Sidapana karor sama sangani haira yadubu Puspana karor songa pirage yarabra haina hangmada sidapa aduki matik nakpa loinana asumna Puspada hanglaki aduk yam khraba selsing adu nahana mafam kaidagi lawrudoino matamasida Puspana asumna kumlaki madudi nahana sialgi karisu warunu sialgi damakta aina loina tawgani amadi nahaki thabak asina Delhi da sattuna Pratap Rendi unaw amadi CM oina bamhaka wari sanau haina Puspana sidapada hairami asumna wafam asida makoi ani yasneba puraktuna Puspana purakpa fi adu sidapada induna photo ama mawani kaminarami amasung Puspana mahaka lagminariba angangsing adu mahana asumna hairaglami photo asi sindolaga fazana frame tawduna thamgadabani amadi mahana wasakpa numit adu photo asi siribalida pigadoribina haina Puspana mahaki angangsing adu hairaglami amasung Puspana sidapada asumna hairaki ngasai nahana ingonda photo kaminaba yadabagi sawra haina hanglakpa adu ai sawi adu boina sawriba adu di photo kamina se haiba adu yaraktabagi natti mahana nupi oibisingbu kaislaitana khanba adu da aigi thamoi si asukematik kaikibani adu boidi siribalina hairakpa loina tagani amadi madu thabakto onthokani haina Puspana hairamlaga mafam adu thadoktuna setki matangi sindana somda Puspagi imung manungna Puspa television da tholakpa adu ubada ngakpaga loinana asukimatik harauki matang sida media gi stawsina Puspada nahaka siemba photo kaminarabra haina hanglami wafam adu tabra Puspana sumna hairaki ngasidi CM asi thabak sinmana maram oraga photo kaminaba sin nangdre adubu lagliba July gi tang kumri sida mahak akhoi gi yumda lakane amadi chaklen ama saminnabaga loinana mahaka aiga photo asu ama kaminagadoribani haina Puspana media gi sinaw sing adu da tamlami pumna magasi siribalina TV da loina ubana maram oiraga siribali aduki matik haraurami maram asina siribalina calendar manata sangduna 24 July asi mark tosinduna thamki asumna mathangi sinda sidappa Delhi da Pratap Rendi gi unaba ekoina uba fangli Pratap Rendi na sidappa da sana taba atopa kari kari hapakhoge haina hangma matamda sidappa na waroba loina ai mafam asida breakfast saba lakpana ti haina kumlaami matang sida Pratap Rendi na nahana CM oiba si matik saroi haina hairakpa adu sidappa na taba matamda sidappa na sum hairaglami Narasima Reddy na ingondagi hengadoribasi si karino aisu party asida sahi kun henba asi matam mangduna laklibani amadi matam-matamgi sengkai tungkai pumba aisu adumak piduna laklibani masida mahana ingondagi helibasi karino haina mahana Pratap Rendi da hangami wafam sing asi taraw matung Pratap Rendi na sumna mangonda hairaki sidappa nahak poina matam kuinagi mamangdagi khangduna lakle asuk saw himan asi nahak khaktana oiro haibasi ai khangi maram asina nahaki maningda leiriba nupa adu kanano haina sidappa da Pratap Rendi da hangami asumna wari sanargi mikup asida Pratap Rendi gi phone lakle haina mahaki miyoi sing aduna Pratap Rendi gi phone adu mafam adu puduna laklambi phone adu Pratap Rendi gi manau pana asumna hairaki madudi mafam asida paisa pikthana yawbo sofa manga puduna nupa ama lakle mahaka wari sanau haina hairam laga mahaki manau pa adu Puspa da phone adu pirami matam adu Puspana Pratap Rendi da mahaka asi matam asigi red sandalwood ki mapu Puspa duni haina masak taklami Pratap Rendi da Puspa da nahana eigin haina puragliba sil sing adu kari maram ginu haina hang matamda Puspana asumna pakum piraglami aina puragliba sel yawbo sofa sing asidi nahaki nati masidi sumna tagi nawona phone tawunawgi mamal loina aina nahaki nanau para pibadi haina Puspana hairaglami amasung Puspana makha taraktuna asumna Pratap Rendi da hairami nang sunangi amanba sofa sing adu matam kuina famlakpa adu boring suramlani aduna aina sunangi ahanba sofa kya ama thakrabani haina mahana Pratap Rendi da hairami asumna Puspana wangang ba hek loibaga Pratap Rendi gi kada mioi krana sofa pusalakpa ekoina uba fangli Channel asi anoba oibna aina soikhilan khiba yawrasu miyamna aibu khangda udabani khanna ngakpiyu amadi aina semdoknabagi matam adu miyamna pipiyu haina noluna haizari mathangi episode kidamak miyamna aibu ngaibiramu masigidi kainarasi mayam video asi loba phawu yengbiribe snaw singi oina nungaiba pawsel ama puduna laksari madudi yumda leina sel tanbi aba application ni footwork application adom English amadi Hindi kabak tagi na mahufana haibiba miyoi oiragadi application asi sinaduna sen tanba yabagi khudong saba du adom na lawbiyu akupa marol kidama contact number screen da hapcharamge mayamna contact toksinbiyu fare mayam adudi ngasigidi kainarasi